Manipurda cookies the ancestral land right down to the Mayok Tayani Government of Tunako Prime Minister Narendra Modi that memorandum is in play. Bangladesh की हाल की प्राइम मिनिस्टर शेख हसीना सीबगी चेराक फंगहनबा कोनवाई की मदद रांगे खलपगा नोका नबाई इंटरम गवर्नमेंट North East Windona Sandok Seriba Nimidangi Pau Ming Tabiriba Singbu Janmabamna Krumjari Hausik Pau Sandona Pizari KNO Amadi UPF na Manipurda cookies singi ancestral land right tanbiki mayokta yaning da bafong doktuna Kokomina Prime Minister Narendra Modi da memorandum pisin kre Kokomi ki convener Khoraisam Athauba Maitena Khuyek Piduna pisin kiba memorandum adu Ministry of Home Affairs ki North East ki advisor AK Misra dasu memorandum adugi copy ama yohanki Memorandum aduda KNO amadi UPF na Manipuri chingi lamsing ningthaugi makhada leiramde haiba wafam phongdorakpa yumfam yaudabani hariba wafam asi cookie singi separate administration tanaba honabada semjin sajinduna phongdorakpa wafam ni cookie singdi Anglo-Burmese war thokraba matung kumzalis singamaga chanipan nimfudagi Manipur da lakibani maram aduna KNO amadi UPF na taliba demand maram chade pifam thokte haiba warol sing memorandum aduda yauri Bangladesh की हानगी प्राइम मिनिस्टर शेख हसीना सीबगी चेराक फंगहनबा कोर्ट ना वाइल पी किबगा लोनिना इरांग हेक थोकलकपगा नोंमै कामनबा इंटरिम गवर्नमेंट ना ऑर्डर पीख्रे पाव अमगी लिखुन अमदा शेख हसीना अहानबदा पुंसी चुपा फादोक पीनबा कोर्ट ना ऑर्डर थोकी अदुबु महाकना मियोइबा खुनाइगी मायोक्ता महाकना चथकिबा क्राइम सिंग अदुगी दमक महाकपु सीबगी चेराक फंगहनबा खंगनकिबनी हरि महाकना मियांबु इरांग हौनबा सिनबदा नतना मी हातनबा इंसिनबा अमदी मियोट मिने चथबदा थिंगनबा होनखिदबगी दमक इंटरनेशनल क्राइम ट्रिब्यूनल की माइकेदगी महाकपु मराल लेरे हाइना फोंगदुरकले लेंगाक अमा लेबगी अमदी एडमिनिस्ट्रेशन अमा लेय हाबगी चपचाबा मथौ अदु Chandel District की मियामदा करम्बा मतमदा फंगहनगनी हिरम खुदिंगदा अवाटपना पिक थल्ले हाइना MPCC की प्रेसिडेंट 𝐶𝐬 ꯁꯟꯗ꯭ꯔꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCC की मिचेंग मखादा Chandel Block Congress Committee na सिंधुना ngasi district asigi miyamna thengnariba khudongchadaba singi matangda joint organizational meeting cum interaction program ama Chandel district ki Chamdil da leiba town hall da pangthuklaba tungda 𝐶𝐬 ꯁꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯅꯤ joint interaction aduda AICC ki secretary su oriba Manipur ki in charge Christopher Tilak BCC Chandel ki secretary TS Toningham PCC की member TS Konal Anal Kakching Kendru की ex MLA Waisur Chandrana Chingba kaya yauki 𝐶𝐬 ꯁꯟꯗ꯭ꯔꯅ hai Chandel district asi Manipur gi amadi India gi district amani haibagi mami amata tadre ana laengi lambi thongi isingi lamda paikhatliba thabak thoram sing loina fail oire ADC gi vote tawdaba jahi taruk fare India lengaktagi chawkhat thorangi damakta thadarak kadaba fund sing amata laktre haba wafam thamki Panbayai District Hospital Chandel da MLA 𝐶𝐬 ꯁꯟꯗ꯭ꯔ masamak chatuna haktengnana yengsinki loina Koikonia Training School da su chatuna mahairoi singa interaction tauki District Hospital ji leiba existing building ji 2017 da sangakhibani aduga masida fajana chalairaga leirakhibani hauji leiba problem ji
district hospital sisu doctor singi award pa mayam ama leire staff singi award pa mayam ama leibini na masi mafam si yamna akoi gi location si district sigi remote area dagi kai kai layeng mayam si lakwa aduga mafam sida MRI gi paisa sanction tawkhraga yoksalakta kuina leire adagi then CT scan gi masigi ji government gi sanction lekhraga yoksalakta adugumba akoina sport visit wakanda official singna report pire maram singa doctor singi specialist yam wale then adagi staff sing akoi nurses me amama wat pot me am sina maram wakanda akoi yamna sauba sandel sigi patient gi yengne bagi award ba me amama lei adagi maroina lei basi sandel gi district administration sigi makhada lei ba problem singsi ADC sima function tawdaba akoi leire maram di election tawdaba degi masina maram wakanda ADC election tawdaba sina akoi gi tribal sinau singi hak matle constitution gi violation akoi leire masi sahi taruk hena election tawakaba leire masi tungan ba organization chandel gi civil society organization chandel gi praja mayam singi sinau mayam singina dum demand tawdro lai sarkar sina karim tabi de Haugalakliba leisabi macha singtagi club ama oiriba ningol club ki kumjali singani kunmanga tagina kunipan gi nauna thau pugadaba thomi singwa saklaukre club asigi oiba general body meeting ama Federation of Civil Society Organization Fox ki assistant secretary organization oiriba sinthangamba laishram yauna pangthoklaba matung nauzari bi nubi macha singa sina iramdam asigi yaifanaba thavak thorum kaya hena mangam sana lufki chana pathap ngakna pangthok jagani haina hairok part 1 da leiba ikop ningthau gi laivungda Fox ki assistant secretary organization na wasak Gerald pathokchuna nauna khallaba thomi sing thabak puba hauna ba wasak lauki ningol club asi mayai kaba nisa gi ipakta gi lamdam asi kannaba nupi singi mahai masing mapung fana hehanba nupi singda miyot minai chatha ba hanta handuna masafa na leihanaba amadi nupi sing lengak londa kunai londa loinina senmit londa kunai asida chauba fida ama kanba ngamzanaba lisingani tarani panda hairokta safong lakibani ngasigi nauna thaupuna ba khallaba singdi laishram bembina president kundrakpam puja vice president moirangthem prameshwari vice president moirangthem inungan bi chanu secretary general haikhruzam devika joint secretary laishram taru secretary finance moirangthem Panishwari Secretary Publicity, Kundrakpam Daina Secretary Organization, Laishram 𝐿𝐕 Secretary Health and Education, Laishram Linthoi Assistant Organization Secretary, Thokchom Lamnganbi Assistant Finance Secretary, Ningthauzam Priyanka Assistant Health and Education Secretary, Khangembam Sanjana Assistant Publicity Secretary amadi Executive Member da Laishram Rasia amasung Laishram Chaubani. Palem Panthau Cultural Trust PP CT Langsing Achauba Imphal West District Manipurna Sindana Trust Asigi Aurai Sangda 2 days National Seminar on the Aesthetics of Protest, Artistic and Literary Response to Social Justice ki thoram haudokre nominini chupna chathagadaba National Seminar adu Dr. R.K. Nayansana Devi former chairperson Manipur State Social Welfare Board na athoiba mithunglen oiduna haudoki thoramadada trust asigi chairman suoriba member board of governors 𝐋𝐢𝐯𝐞 Kolkata Ministry of Culture Government of India na Thoramapu amadi Art and Culture Department ki former Assistant Director Haubam Chitrana khanaba mithunglen oina sarugyaki thoramgi nunggi oibo warol thamladuna trust asigi secretary Dr. Salam Santibala Devi na phongdokibada PPCT asi kumjali sangani sumna taratarukta linkhatlaga lisangani taranipan da register cultural organization ama oina oiba ngamki Trust asina chai amagi manungda national amadi international seminar amawam pangthoktuna lakpagi manung channa 2 days national seminar asi pangthok jabani seminar asida apunba paper reader kunmapanna tongan bahiram singda paper present tawgani haiba wafam thamki ngasi ahan ba numit ki ayuk
की अहानबा सेमिनार की सेशन दा प्रोफेसर एस लंचेनबा मैटे डीन स्कूल ऑफ ह्यूमैनिटीज DMU ना मॉडरेटर ओइकी सेशन अदुदा पेपर रीडर निपान चे पाथोकी नुंगथिल दा पांगथोकीबा सेमिनार की अनिसुबा सेशन दा प्रोफेसर वाहेंगबम कुमारी चनु डिपार्टमेंट ऑफ मणिपुरी मनपुर यूनिवर्सिटी ना मॉडरेटर ओइना सरुयाकी सेशन अदुदा पुन्ना पेपर रीडर तरेना चे पाथोकी Society ama leibak ama haibasi mipung khudingna magi angamba contribution pinaraga mapung fagadabani hainangasi Thobal District SDO IAS Arvin Hanglemna phongdokre wafamasi ngasi Hairokpa 3 Tawrangbam Lekai da leiba Z4 School Hairok ki ahumlak suba annual day thoramda Chief Guest ki warolda phongdokibani thoramatuda school asigi principal Laishram Romila Devi BSF Camp Wangzing ki assistant commandant Haurungbam Chingthang Khomba District Horticulture Officer Khaidem Malemngan Banathoiba Mithunglen Oiki Thoramaduga Mari Lenina Arvin Hanglem na Makhatara Duna Phongdokibada Mipum Khudingmakna IAS Oigani Police Oigani Haibalaiti Haki Career gi Matangda Hiramduga Mari Lenaba Oja Singh Tanadaba Yadabani Pungning Wakal Warakanda Ngahaktang Oirabasu Pothaba Oina Isai Sakpa Lila Yengba Haibasisu Miyoi khudingda maru oi asida sunnatana school singda co curricular activities kaya tamba tangai fade ngasi G4 school da co curricular activities kaya mapungfana tambiramba simok yamna thagatningai ni haki thoramaduga mari lenina school asigi haukiba chaida makok mathang taraba kaya da su manamathum piki ngasigi thoramaduda tongan ba sinfamda leiba maru oi ba miyoi kaya su athoiba mithunglen oina saryaki Nagaram da leiba Punya Hyundai da Hyundai company gi anoba car new venue ngasi launch tawkre company asina nauna puthokliba car gi matang da Punya Hyundai gi digital sales executive Ramananda Ningthauzam na phongdorakpada new venue asi puthokiba venue dagi pumnau nauna feature ayamba upgrade tawduna puthokliba asida anti-lock braking system hill start assist control vehicle stability management Hyundai smart sense system na chingba features singsu yauri hariba new venue asi petrol amadi diesel da ani thokna laktuna petrol gi oina sumna tagi lupa lakh 8 ka lising marifadara dagi hauraga top model da lupa lakh 15 ga lising Hongfadara nithoi fawda leigani loinana diesel gi oina lupa lakh 10 ga lising yakhani pandagi hauraga lakh 15 ga lising yakhai mathoi fawda miyamda fanghali hainam hakna phongdoraki amadi car asida 360 camera option amadi adjustable 2 option oiduna safety feature gi damak anoba makhal gi feature 13 yauduna gari asi season nabada top mahau ama fanghanba ngamgani haiki Bosemna textbook matam chana fanghan gadabani haina Socialist Students Union of Manipur gi makedi phongdorakli mahairoi luf asigi president as yaimana khutyek piduna thadorok pacherol amada hauzik bosemda charangna ba manba maung ama leiribasi laibak thibani amadi nongnini sigi manungda loishin gadabani asumna che naba kaya leibasina maram oraga lakadoriba session amadi exam gi che matam chana phangloidra habagi nungnangba fawi bosem gi chairman na khudaki oiba akhanaba thaurang tawduna akaknaba numit ki manungda che Singnaba honagadabani amadi bosemna namgadoriba lyric singi che quality leiba cheda namnaba honabiu quality leitaba cheda karigumba namlam labadi madugi tekchak bosem gi authority na pugadabani hari Jal Jeevan Mission JJM gi makhada Chandel District ki khun kharadadi yumthong khuding makta ising pikre haina JJM dashboard ta list thoklak padana tana kuki amata nadaba khada kuki gi ming yaram padana tana adida leiba asengba imung amadagi hena yaram dre hari ngasi Chandel da pangthokpa paumi sigona ba amada anal Lendril Tangpi Maha Area Branch ki President SNG Larson na phongdorakpada Technopal Police Station gi manung Chenba Sulam Area da leiriba Womku Village da
household humfudra nithoi leibigi manungda yankhai di ising pikre haina PHED gi record ta leiri adubu kuki amata leitaba anal village asida kuki gi imung kuntareta ising pire haina yaram lei thong asi PHED na lana semjin sajin bani larong village asu household chama sumna ahum lei adubu PHED gi record ta di household chama kunipan da ising thakpa fanghan kre haina yauri matau karamna household chama kunipan palam libano haiba adu mari lenaba singnasu yengsanbiu yamna hena ngaklibadi PHED na household chama kunipan da ising pikre hariba list adudadi larongda leiba VD Khamring Kauba mioi amakhaktang gi ming yaram lei ataidi khun aduda leiba larong village ki household amata natte maram aduna PHED ki 𝐶𝐄𝐰𝐬 dashboard ta yauriba list asi aran bani haki larson na makha tana hai RTI tawduna hangba matamda su 𝐶𝐄𝐰𝐬 asi Chandel da chada marifudra tareti loire haina khangalakpasu leire PHED gi 𝐶𝐄𝐰𝐬 dashboard ta su thagatuna leiri PHED gi data asida yengba matamda masamaki khunsu oriba lambung village ta su household jani nifuma thoini masida department ki record matung ina village asida 𝐶𝐄𝐰𝐬 gi makhada chada marifudra humdoi di ising pithak kre hari masidi aranba record ni haraduna mamangda suhiram asida yengsinbina ba yumthong khuding ising pithak piu haizaki basu laikre adubu ngasi faba mari renaba singna hanna yengbiraktri haki maramaduna PHED asi miyamda namthak toba department ama oire mari leinaba singna micheng sangbiduna department ki aranba mayam asi chumthok piduna miyamda ising fangan biu haina appeal tauki mari lainaba higher authority singi attention amtang PBU ami jengsin biu duga praja ising thakta hojik se tutorial hairo mot pasina thakpa yadre tutorial gi sing si thakpa yadre aduga khoi gi lok ising ji winter season se ising si kangduna ising se thakpa phangadre maramaduna bazar da natra khumgung da leiri pumnamak gari da ising yonduna madugi ising atang base 500 150 to chani phawa sman pasa ina dun lain na basa ko pasa mayam pana gumadi pibangam de sing se thangna ro de mong da leire maram duna ai ma hajig lambung gi se out of ai data smu uchege 97.30% ase complete oire have se kayam chumde have dida si number 1 number 2 se mama masani aduga aina sida loina highlight tawri base masida double entry triple entry quadruple entry sumai tawduna machin thiba aduga aina masida piriba khunda yawdaba mi masing se 15 to 20 phawse khunda leitaba khunda ming yawdaba household pandaba adugumba karamba kana adigi data entry tawrino loina ai khun yesini India ki ahanba Deputy Prime Minister amasung Home Minister oiramba Iron Man of India haraga khangnaba Sardar Vallabhbhai Patel gi chahi chama yankhai surakpa mapokumon palan tharamga mari lenena ngasi Sardar Edirate 150 Unity March Sandel District Mantri Panthada Leiba Model Residential School the Pangthokre India Lenga ki Ministry of Youth Affairs and Sports ki meeting makada Organizing Committee of Sardar Edirate 150 Padyatra Unity March 2025 Chandel na Sinduna Pangthoki ba Thoramaduda Chandel Assembly Constituency ki MLA SS Olisna Athoiba Mithunglen Deputy Commissioner Chandel L Nandakumar Singh IAS na Thorang Mapu Autonomous District Council Chandel gi ADC CEO MD Firoz Khan MCS SCO Chandel Anune Anan IAS CMO Chandel Joyson Matthew Monsang DFO Chandel and Munal Maitei MFS District Agriculture Officer Chandel SP Lapjoy Anal Amadi Organizing Committee Convener SK Anselna Akhanaba Mithunglen Oina Saruyaki Athoiba Mithunglen gi Warolda MLA SS Olisna Hai Sardar Vallabhbhai Patel na leivak asigi damak tawbiramba sing Aikoigi tungi yumbiran oirakadauriba singda khanghanba haibasi tangai fadabani makna tawramba thabak thoram sing adu khanglabadi tangdu leitaba amana amagi mateng pangnaduna amadi izat tawnaduna soidana saukhatpa Chandel amadi leivak oiba ngamgani haiki thauramadu loisilakpada MLA SS Olisna Model Residential School dagi lamtharaga DC Office Complex Sandel gi Mini Secretariat Fauba Padyatra amachaki
Kasi ako na mga pili ko sige, kasi kinito lo dati na mo check ani kapay mo tani simaga ama na kasi Bankim Chandra Chatterjee na sayang ibiyang ba Bande Mataram compose na wala mana ilang kasi na sayang ni iwani 1870 da 1875 da publish na wakanda isang ina control akanda ito na republic or ito matanda 1950 da ay ko Bande Mataram siya national anthem ga chapana na maya pun mo na respect of the natin na masi ko national song ni na declare to kibili aduna yana na publish to kibido atu gi chahi chama ga yangri su gun mito madu celebrate to boga lumuna nasagi sara kalabai pateli chama ga yangri su ba mapun mito ka punja na ga celebrate to jani ai goi kawbe yade sigi ai goi gi jande adega future sing funny student ma'am the koi the layer nara maduna ai koi curriculum su peace and cooperation adega mutual respect masina achumba oiraga ai koi development foundation su oiga da bani habe ai icha sing students sing musung sing mang the funny bamayam da masi mai esment thumjege adega Tongan ba Nursing Institute ki mahairoi ni funipan amadi faculty members tarukna staba team ama Pune da November tang kundagi kunithoi fawa pangthokadoriba 31st Students Nurses Association of India SNAI Final Conference yawnabagi damak Imphal thadokre Professor T.S. Nandarani Chairperson ADHOC na kutiyak piduna thadorok pacharol amada ADHOC Committee Trained Nurses Association of India TNAI Manipur State Branch the team adubu flag off Tauki flag off Taubadu da Professor T.S. Nandarani Chairperson National Vice President Northeast Region TNAI Dr. C.S. Babita Devi SNAI Advisor in Charge T.H. Sunita Devi Member Amadi 𝐋𝐢𝐯𝐞 Devi Member Sarugyaki Hari Learning Today Leading Tomorrow Discerning of a Nursing Students have a team the Bangtokadoriba Conference that the Lebak Asiki Tongan ba mafum singdigi lakpa nurse tamliba singna wakalon fongdok naduna nursing tamba madi practice tawbada hena development lehanaba khana nainagani haina charol asina makatari Thobal District ki Wangzing Kodongpopi Sports Complex ta hangliba relief camp da Women Police Station Thobal team amana chana thaknaba amadi ningtham thagi firol sing mating pangkre SP Thobal Manos Prabhakar M Gimincheng Makhada Women Police Station Thobal gi OC Okram Chawba Devi na luchingba team amana ngarang relief camp atuda chatuna mating pangkhibani hari chana thaknaba amadi ningtham thagi firol sing mating pangbiramba adugi damaktasu relief camp aduda lairiba IDP singna SP Thobal amadi Women Police Station Thobal gi timbu thagat pafongdoraki Arabada maraba pau amana bizari UPF na Manipur Buddhist ancestral right timing mayokta yani the bottom na Pumina Prime Minister Narendra Modi da Memorandum Visit Bangladesh की हाल की प्राइम मिनिस्टर शेख हसीना सीन की चेरांग फंगहन्नबा और मोबाइल की लोना इरांग हेड थोलपगा निंगनाबा इंटरनेट गवर्नमेंट ना ऑर्डर करे Northeast Windona Sandok Sariba Numidangi Pau Matangsa Daloi Sare, being Tabiriba Singbo Muka Hanna, Jan Mavamna Krumjari.
Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. Master Tobiningba Mahiroi Singidamata Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject Master Tobagi Kudong Chaba Pizari Tambiningba Mahiroi Singidamata Course Selection Documentation English Language Training Visa Application Mock Interview Preparation Accommodation na chingba Sparkle ki maikaidigi mateng pijari loinana 100% education loan scholarship facilities part-time job assistant ki khudong chabasu pijari hairiba countries sing adudi UK USA Ireland Australia Russia Italy Germany na chingbani akopa marol gi damakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hatta New Chekon Road da Lengsin Birau. Welcome to Uttaranchal